ꯃꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯔꯛꯑꯦꯀꯣ. ꯁꯤ ꯍꯟꯗꯛꯀꯤ ꯕ꯭ꯂꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ. ꯈꯔ ꯊꯦꯡꯅꯁꯨ ꯊꯥꯒꯠꯈ꯭ꯔꯦ. ꯅꯨꯃꯤꯠꯇꯨꯗ ꯊꯥꯒꯠꯀꯗꯕꯗꯣ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯁꯥꯡꯃꯟꯕꯒꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯩ ꯆꯩꯔꯥꯎꯕꯒꯤꯁꯨ ꯆꯤꯟꯕꯅꯤꯅ ꯊꯥꯒꯠꯄ ꯅꯪꯍꯧꯗ꯭ꯔꯕ. ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯄꯅꯤ. ꯁꯤꯗ ꯃꯃꯤꯖꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯂꯥꯏꯟꯙꯧ ꯂꯩꯃꯔꯦꯟꯃꯤꯟꯗ ꯀꯠꯄꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯅꯤ. ꯍꯩ ꯔꯥ ꯅꯨꯡ ꯂꯩꯔꯦꯀꯣ. ꯍꯩ ꯔꯥ ꯅꯨꯡ ꯁꯦꯝ ꯍꯧꯔꯦ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯇꯦꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ. ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯀꯣ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯅꯝꯖꯕꯅꯤ. ꯁꯤꯅ 2026ꯀꯤꯅꯤ. ꯑꯍꯥꯟꯕꯗ ꯂꯥꯏꯟꯙꯧꯗ ꯍꯥꯟꯅ ꯀꯠꯂꯕ ꯃꯇꯨꯡꯗ ꯀ꯭ꯋꯥ ꯅꯨꯡ ꯌꯥꯎꯔꯦꯀꯣ. ꯍꯩ ꯔꯥ ꯅꯨꯡ ꯂꯩꯔꯦ ꯁꯤꯗ. ꯁꯤꯗꯩꯁꯨ ꯀꯩꯕ ꯈꯨꯁꯨꯝ ꯂꯩ ꯌꯥꯎꯔꯦ. ꯁꯤꯗꯅ ꯂꯥꯏꯟꯙꯧꯗ ꯀꯠꯄꯒꯤ ꯁꯤꯟꯅꯤ. ꯕꯕꯥꯅ ꯀꯦꯟꯗꯟ ꯅꯨꯡ ꯆꯨꯔꯤ. ꯃꯃꯤꯖꯤꯒ ꯇꯧꯔꯒ ꯑꯌꯨꯛ ꯉꯟꯇꯥꯗ. ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯅꯨꯡ ꯄꯨꯂꯞ ꯆꯥꯏ ꯍꯥꯏꯇꯥꯔꯦ. ꯕꯥꯃꯣꯟꯅ ꯇꯧꯔꯒ ꯇꯧꯒꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯌꯨꯝ ꯌꯨꯝꯒꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯙꯧꯗ ꯂꯣꯏꯅ ꯀꯠꯅꯔ ꯃꯇꯨꯡꯗ ꯄꯨꯊꯣꯛꯅꯔꯛꯀꯗꯣꯏꯅꯦꯕ. ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯀꯣ. ꯍꯩ ꯔꯥ ꯅꯨꯡꯁꯦ ꯍꯥꯏꯇꯥꯔꯦ. ꯂꯥꯏꯟꯙꯧꯗ ꯍꯥꯟꯅ ꯀꯠꯂꯅꯤ. ꯁꯤꯅ ꯕꯕꯥꯅ ꯈꯣꯏꯔꯝꯕꯒꯤ ꯁꯤꯟꯗꯨꯅꯤ. ꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ. ꯄꯨꯂꯞ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯝꯁꯤ ꯌꯥꯝꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯀꯣ 38 39 ꯁꯨꯕ꯭ꯔꯥ ꯀꯩꯅꯣ ꯃꯤ ꯊꯤꯕꯗ. ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯨꯝꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯗ ꯀꯠꯂꯨꯕꯁꯤꯡꯗꯣ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯁꯦꯝꯃꯤꯅꯤ ꯏꯟꯖꯥꯡꯀꯣ. ꯕꯥꯃꯣꯟꯁꯨ ꯂꯥꯛꯑꯦ. ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯌꯥꯝꯒꯤ ꯁꯤꯟꯀꯣ. ꯁꯤꯅ ꯑꯩꯒꯥꯅ ꯁꯤꯡ ꯅꯨꯡ ꯊꯥꯒꯠꯄ ꯍꯧꯔꯦ. ꯏꯟꯖꯥꯡ ꯅꯨꯡ ꯃꯌꯥꯝ ꯁꯦꯝꯃꯤꯀꯣ. ꯏꯃꯥ ꯂꯩꯔꯦ, ꯏꯅꯦ ꯂꯩꯔꯦ, ꯏꯇꯩꯃ ꯂꯩꯔꯦ. ꯑꯗꯣ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯅꯔ ꯁꯦꯝꯅꯔꯤ. ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯁꯤꯟꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯥ ꯍꯧꯖꯤꯛ ꯁꯤꯡ ꯊꯥꯒꯠꯄ ꯍꯧꯔꯤ. ꯊꯣꯡꯒꯗꯕ ꯃꯆꯜꯀꯣ. ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯅꯨꯡꯗꯅꯤ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣই ꯌꯨꯝ ꯌꯨꯝꯗ ꯇꯧꯅꯔꯝꯃꯦ. ꯑꯗꯣ ꯃꯤ ꯅꯨꯡ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯇꯧꯅꯔꯁꯦꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯁꯤ ꯂꯩꯔꯦ ꯑꯩꯒꯥꯗ ꯊꯣꯡꯕ ꯍꯧꯔꯝꯃꯦ. ꯐꯖꯅ ꯑꯩꯒꯥ ꯑꯅꯤꯅꯤ. ꯁꯤ ꯂꯩꯔꯦ ꯆꯥꯂꯨꯛ ꯊꯥꯔꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦ. ꯁꯪꯒꯣꯏꯗ ꯃꯌꯥꯝꯁꯦ ꯆꯥꯛ ꯉꯥꯏꯅꯔꯤ. ꯆꯥꯂꯨꯛ ꯊꯥꯔꯝꯗꯥꯏꯒꯤ ꯁꯤꯟꯅꯤ. ꯁꯤꯗ ꯍꯩ ꯔꯥ ꯅꯨꯡ ꯍꯩꯔꯨꯛ ꯅꯨꯡꯀꯣ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄꯒꯤ ꯁꯦꯝꯕ ꯍꯧꯔꯦ. ꯑꯩꯒꯥꯅ ꯏꯟꯖꯥꯡ ꯀꯩꯀꯥꯁꯦ ꯍꯥꯞꯄꯛꯀꯗꯣꯏꯅꯤ. ꯔꯦꯗꯤꯗ ꯂꯩꯔꯕꯅꯦ. ꯁꯤꯅ ꯑꯩꯈꯣꯏ ꯍꯤꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯗꯩ ꯃꯆꯥ ꯍꯤꯌꯥꯏ ꯉꯥꯟꯕ. ꯍꯤꯌꯥꯏꯒꯤ ꯂꯥꯏ ꯅꯨꯡ ꯊꯥꯗꯣꯛꯄꯒꯤ ꯊꯣꯛꯂꯛꯅꯔꯦ. ꯁꯣꯔꯣꯛꯇ ꯊꯥꯗꯣꯛꯄꯒꯤꯀꯣ. ꯑꯗꯨꯒꯤ ꯁꯤꯟ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯅꯤ.
ꯎꯔꯤꯄꯣꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯅꯀꯣ ꯁꯤꯅ ꯕꯕꯥꯅ ꯈꯣꯏꯔꯝꯕꯒꯤ ꯁꯤ ꯃꯇꯦꯛ ꯑꯃ ꯅꯝꯁꯤꯟꯕꯅꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯈꯣꯏꯔꯝꯅꯕꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯅꯝꯁꯤꯟꯖꯔꯛꯄꯅꯤ ꯕꯛꯕ꯭ꯂꯤꯁꯀꯤ ꯃꯈꯣꯡꯗꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯅꯨꯡ ꯊꯥꯗꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕꯒꯤ ꯆꯦꯡꯐꯨ ꯃꯌꯥ ꯊꯣꯡ ꯃꯌꯥꯒꯨꯝꯕꯀꯣ ꯑꯗꯨꯒꯤ ꯊꯥꯗꯣꯛꯅꯕꯗꯨꯅꯤ ꯃꯌꯥꯝ ꯌꯨꯝꯒꯤ ꯂꯧꯅꯔꯤꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯀꯩꯀꯥ ꯍꯥꯞꯅꯔꯒꯀꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯊꯦꯜꯁꯦ 30-40ꯃꯨꯛ ꯁꯨꯏ ꯍꯥꯏ ꯁꯤ ꯄꯨꯈꯝ ꯊꯥꯕ ꯍꯧꯔꯦ ꯃꯤ 38 ꯍꯥꯏꯕ꯭ꯔꯥ 39 ꯍꯥꯏꯕ꯭ꯔꯥ ꯀꯌꯥꯝ ꯁꯨꯏ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯑꯉꯥꯡꯗꯩ ꯑꯍꯟꯗꯩ ꯌꯥꯎꯔꯀꯣ ꯖꯩꯒꯥꯅ ꯆꯥꯛ ꯊꯥꯕ ꯍꯧꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯟꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯞꯄ ꯍꯧꯅꯔꯦꯀꯣ ꯁꯒꯣꯜ ꯍꯋꯥꯏꯃꯨꯛ ꯍꯥꯞꯄꯗꯤ ꯆꯪꯕ ꯌꯥꯔꯕꯅꯤ ꯃꯌꯥꯝꯁꯦ ꯆꯪꯕꯒꯤ ꯔꯦꯗꯤꯗ ꯂꯩꯅꯔꯦ ꯍꯥꯏꯇꯥꯔꯦ ꯆꯪꯅꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯇꯥꯛꯑꯦꯗꯣ ꯆꯪꯅꯔꯦ ꯆꯪꯅꯕꯒꯤ ꯁꯤꯟꯅꯤ ꯆꯥꯛ ꯆꯥꯕꯩ ꯐꯝꯕ ꯍꯧꯅꯔꯦ ꯃꯌꯥꯝ ꯃꯤ ꯑꯗꯨꯝ ꯌꯥꯝꯗꯤ ꯌꯥꯝꯕꯅꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯍꯥꯏꯇꯥꯔꯦ ꯆꯥꯂꯨꯛꯇꯨꯅꯤ ꯑꯩꯅ ꯃꯇꯦꯛ ꯑꯃꯁꯨ ꯅꯝꯁꯤꯟꯖꯔꯛꯄꯅꯤ ꯆꯥꯕ ꯍꯧꯗꯣꯔꯦ ꯆꯥꯕ ꯍꯧꯔꯝꯗꯥꯏꯒꯤ ꯁꯤꯟꯅꯤꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯝꯁꯟꯅ ꯈꯨꯗꯥꯏ ꯃꯆꯥ ꯑꯃ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄꯒꯤ ꯁꯤꯟ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯦ ꯆꯩꯔꯥꯎꯕ ꯂꯣꯏꯔꯦ 2026 ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯊꯥꯕꯜ ꯑꯃ ꯁꯤꯜꯂꯝꯃꯦꯅ ꯁꯨꯝ ꯅꯝꯁꯤꯟꯖꯔꯛꯄ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯗꯨꯗꯤ ꯐꯔꯦ ꯒꯥꯏꯁ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯨꯡ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ